Bharat Sarkar amasung NSN IM anigi marakta chathakhiba santigi wari sanaba asigi waroisin ngarang sign tongnakhrabasu NSN IM gi maikaidagi Assam, Arunachal Pradesh amadi Manipur gi Naga tabalamsing yauna Greater Nagaland ama sembagi wafam matam kayagi mamangdagi Bharat Sarkar da takshinduna lakpadu Bharat Sarkarna yakhidre. Greater Nagaland ki demand adu reject tawkhre haina Chief Minister N Birena phongdokli. Pauche asida phongdorokpagi matung inna Manipur miyamna Naga Santi ki waroisin purakpa matamda Manipur ki territorial integrity amadi apunbagi saktamda karigumba amata akaiba leiraroi haibasidi mayek senglaba wafam ama oire. Masida miyamna Manipur kaigani haibagi mipainingai karisu leite haiki. Loinana Naga Santi ki waroisin purakpada Manipur, Assam amasung Arunachal Pradesh ta leiriba miyam amadi government ki mari leinabasing ga wa tanakhigani. Haujingmakki oinadi waroisin amata purakpa leitri maduna Manipur gi praja miyamna pukning phathaduna ingna sikna leibinaba wafamsu phongdokhi.